ꯅꯍꯥꯟ ꯅꯍꯥꯟ ꯄ꯭ꯔꯦꯡ ꯇꯧꯕꯗꯨꯒꯤ ꯔꯤꯑꯦꯛꯁꯟꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯃꯥꯒ ꯑꯩꯒ ꯃꯨꯛꯕꯥꯡ ꯃꯆꯥ ꯑꯃ ꯇꯧꯖꯔꯛꯀꯦ ꯑꯩꯅ ꯅꯍꯥꯟ ꯃꯃꯥꯗ ꯄ꯭ꯔꯦꯡ ꯇꯧꯈꯤꯕꯗꯣꯀꯣ ꯑꯗꯨꯒꯤ ꯔꯤꯑꯦꯛꯁꯟꯗꯣ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯞꯄꯛꯄ ꯑꯣꯏꯅ ꯉꯁꯤꯗꯤ ꯃꯃꯥꯒ ꯑꯩꯒ ꯃꯨꯛꯕꯥꯡ ꯃꯆꯥ ꯑꯃ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯁꯤꯡꯖꯨꯒꯤ ꯃꯆꯜꯁꯤꯡ ꯈꯔ ꯍꯦꯛꯈꯤꯒꯦ ꯑꯗꯣ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯅꯤ ꯑꯗꯨꯒ ꯕꯦꯂꯦꯟꯗ꯭ꯔꯤ ꯑꯃ ꯃꯦꯠꯂꯅꯤ ꯑꯗꯨꯒ ꯉꯥ ꯑꯃ ꯊꯣꯡꯉꯅꯤ ꯑꯗꯨꯒ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯊꯦꯜ ꯌꯥꯝꯃꯗꯤ ꯌꯥꯝꯃꯔꯣꯏꯕꯀꯣ ꯑꯗꯨꯝ ꯄ꯭ꯔꯞ ꯇꯧꯔꯒꯅꯦ ꯃꯃꯥꯅ ꯍꯧꯖꯤꯛ ꯑꯉꯥꯡ ꯄꯝꯃꯦꯕ ꯑꯉꯥꯡ ꯄꯝꯕꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯁꯠ 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 ꯆꯥꯛꯁꯦ ꯊꯣꯡꯗꯣꯛꯑꯅꯤ ꯑꯗꯨꯒ ꯂꯥꯟꯒꯤ ꯃꯨꯛꯕꯥꯡꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯛꯇꯣꯏꯁꯦ ꯃꯌꯥꯝ ꯂꯥꯟꯒꯤ ꯆꯥꯛꯆꯥꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯛꯇꯣꯏꯁꯦꯀꯣ ꯑꯉꯥꯡꯁꯨ ꯌꯥꯎꯕꯅꯤꯅꯀꯣ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯛꯀꯦ ꯉꯝꯃꯒꯗꯤ ꯑꯗꯨꯝ ꯃꯨꯛꯕꯥꯡꯗꯣ ꯍꯥꯞꯆꯔꯛꯀꯦ ꯉꯝꯗ꯭ꯔꯗꯤ ꯍꯥꯞꯄꯛꯑꯔꯣꯏ ꯑꯗꯣ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯀꯣ A few moments later. ꯍꯜꯂꯣ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯄꯨꯂꯞ ꯀꯣꯛꯍꯟꯅ ꯈꯨꯝꯖꯔꯤ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯃꯆꯥ ꯑꯃ ꯇꯧꯖꯔꯛꯑꯒꯦ ꯉꯥ ꯊꯣꯡꯕ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯁꯧꯒ꯭ꯔꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯕꯦꯂꯦꯟꯗ꯭ꯔꯤ ꯑꯃꯦꯠꯄꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯅꯍꯥꯟꯒꯤ ꯑꯩꯅ ꯃꯃꯥꯗ ꯇꯧꯕ ꯄ꯭ꯔꯦꯡꯗꯣ ꯑꯗꯨꯒꯤꯗꯣ ꯃꯤꯅ ꯍꯥꯏꯗꯤ ꯑꯐ ꯑꯐꯕ ꯃꯃꯥꯗ ꯅꯨꯡꯁꯤꯕ ꯀꯣꯃꯦꯟ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯃꯥꯒꯤ ꯔꯤꯑꯦꯛꯁꯟ ꯌꯦꯡꯅꯤꯡꯉꯤꯅ ꯍꯥꯏꯕꯗꯣ ꯑꯩ ꯃꯃꯥꯒꯤ ꯔꯤꯑꯦꯛꯁꯟꯗꯣ ꯍꯥꯞꯆꯍꯧꯗ꯭ꯔꯦꯕꯀꯣ ꯃꯔꯝꯗꯤ ꯍꯥꯏꯗꯤ ꯄ꯭ꯔꯦꯡ ꯇꯧꯕ ꯍꯥꯏꯔꯗ ꯑꯩꯁꯦ ꯌꯥꯝ ꯄꯥꯈꯠꯂꯦꯕꯀꯣ ꯄꯥꯈꯠꯄ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯁꯦ ꯃꯃꯥ ꯊꯣꯛꯈꯤꯕꯁꯤꯒ ꯑꯗꯨꯝ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯂꯣꯏꯁꯜꯂꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯃꯃꯥꯒꯤ ꯔꯤꯑꯦꯛꯁꯟ ꯌꯦꯡꯅꯤꯡꯉꯤ ꯃꯃꯥꯅ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯔꯤꯑꯦꯛ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯒꯤꯁꯨ ꯃꯇꯦꯡ ꯑꯃꯇꯪ ꯍꯥꯞꯄꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯒꯤ ꯇꯟꯖꯥꯁꯦ ꯂꯧꯔꯒꯀꯣ ꯑꯩ ꯃꯃꯥꯒꯤ ꯔꯤꯑꯦꯛꯁꯟꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦꯕꯅꯦ ꯑꯗꯨꯝ ꯆꯥ ꯆꯥꯅ ꯇꯧꯔꯛꯁꯤꯀꯣ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦꯕ ꯑꯗꯣ ꯃꯌꯥꯝ ꯅꯍꯥꯟꯗꯣ ꯑꯩꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯌꯨꯛꯇꯒꯤꯀꯣ ꯑꯩꯁꯦ ꯑꯌꯨꯛꯇꯒꯤ ꯍꯥꯏꯗꯤ ꯆꯥꯛꯀ ꯆꯥꯗꯕꯤꯗꯀꯣ ꯃꯃꯥꯗ ꯄ꯭ꯔꯦꯡ ꯇꯧꯒꯦꯅ ꯈꯜꯂꯒ ꯋꯥꯈꯜꯁꯦ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯇꯧꯗꯗꯤ ꯇꯧꯔꯒꯦꯗ ꯍꯥꯏꯅ ꯑꯩꯅꯀꯣ ꯁꯛꯁꯦꯁ ꯑꯣꯏꯔꯒ ꯑꯣꯏꯔꯦ ꯑꯣꯏꯗ꯭ꯔꯒ ꯑꯣꯏꯗ꯭ꯔꯦꯅꯀꯣ ꯇꯧꯗꯗꯤ ꯇꯧꯔꯒꯦꯅ ꯑꯩꯁꯦ ꯇꯧꯁꯟꯕꯅꯦꯕꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯐꯖꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯥꯏꯗꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕ ꯚꯥꯏꯔꯦꯜ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯏꯗꯣ ꯀꯩ ꯍꯥꯏꯅꯤ ꯃꯃꯥꯒꯤ ꯔꯤꯑꯦꯛꯁꯟꯗꯣ ꯍꯥꯞꯄꯝꯃꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩ ꯉꯁꯤꯒꯤ ꯇꯟꯖꯥꯁꯤ ꯂꯧꯔꯒ ꯃꯃꯥꯒꯤ ꯔꯤꯑꯦꯛꯁꯟꯗꯣ ꯍꯥꯏꯖꯔꯒꯦ ꯃꯃꯥꯗ ꯑꯗꯨꯝ ꯍꯥꯏꯍꯜꯂꯛꯑꯒꯦ ꯉꯁꯤꯗꯤ ꯃꯥꯅ ꯊꯣꯡꯉꯤꯕ ꯏꯟꯁꯥꯡꯁꯦ ꯍꯥꯎꯕ꯭ꯔꯥ ꯌꯥꯝ ꯍꯥꯎꯋꯦ ꯅꯍꯥꯟ ꯑꯩꯅ ꯄ꯭ꯔꯦꯡ ꯇꯧꯕꯩ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡꯗ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦꯅ ꯑꯗꯣ ꯃꯤꯅ ꯍꯥꯏꯕꯅꯦ ꯅꯍꯥꯟ ꯄ꯭ꯔꯦꯡ ꯇꯧꯕꯗꯨꯒꯤ ꯔꯤꯑꯦꯛꯁꯟꯗꯣ ꯀꯃꯥꯏꯅ ꯃꯥꯅ ꯁꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯔꯤꯑꯦꯛꯁꯟꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯌꯥꯝꯅ ꯃꯥꯅ ꯀꯩꯅꯣ ꯂꯩꯕꯗꯨꯒ ꯆꯥꯗ ꯊꯛꯇ ꯂꯩꯕꯗꯨꯒ ꯏꯃꯣꯟꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯥꯎꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣ ꯁꯥꯎꯔꯤꯁꯤ ꯁꯨꯃꯥꯏꯅ ꯈꯟꯅ ꯑꯗꯨꯅ ꯑꯩꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩ ꯇꯧꯕꯅꯤ ꯑꯩꯅ ꯄ꯭ꯔꯦꯡ ꯇꯧꯕꯗꯣ ꯂꯣꯏꯔ ꯃꯇꯨꯡꯗꯗꯤ ꯍꯥꯏꯔꯦꯗꯅ ꯑꯗꯣ ꯍꯥꯏꯕꯗꯨꯒ ꯍꯥꯏꯗꯤ ꯀꯩ ꯐꯥꯎꯒꯦꯕ ꯁꯥꯎꯅꯤꯡꯕ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯒꯦꯕ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕ ꯍꯥꯏꯔꯣ ꯁꯥꯎꯅꯤꯡꯉꯤꯗꯣ ꯅꯪꯅꯗꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯕꯗꯨꯒꯗꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯍꯥꯟꯕꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯃꯤ ꯇꯧꯕꯗꯣ ꯀꯩꯅꯣꯅꯦ ꯀꯨꯏꯔꯦ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯈꯟꯅꯗꯕꯗ ꯑꯁꯨꯝ ꯇꯧꯅꯗꯕꯗ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯝ ꯃꯔꯝ ꯂꯩꯇꯕꯗ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯔꯤ ꯃꯔꯝꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯑꯩꯗꯤ ꯉꯧꯔꯦ ꯑꯩꯗꯤ ꯈꯪꯉꯕ꯭ꯔꯥ ꯑꯗꯨꯏ ꯀꯣꯟꯅꯗꯤ ꯅꯪꯒꯗꯤ ꯌꯥꯝꯅ ꯄ꯭ꯔꯦꯡ ꯇꯧꯔꯤ ꯃꯌꯥꯝ ꯍꯥꯏꯕꯗꯨꯒꯗꯤ ꯍꯣꯏ ꯃꯔꯨ ꯑꯣꯏꯕꯣꯔꯦ ꯑꯩꯗꯤ ꯈꯟꯗꯣꯏꯅꯦ ꯀꯩꯅꯣꯅꯦ ꯅꯪ ꯀꯗꯧꯅ ꯃꯣꯕꯥꯏꯜ ꯑꯩ ꯃꯥ ꯀꯗꯧꯅ ꯀꯔꯤ ꯊꯝꯃꯤ ꯀꯦꯃꯦꯔꯥ ꯊꯝꯃꯁꯨ ꯎꯗꯦ ꯀꯔꯤꯝ ꯎꯗꯦ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯕꯩ ꯃꯦꯟ ꯆꯥꯔꯣꯏ ꯊꯧꯑꯣꯏ ꯍꯥꯏꯕꯗꯨꯕꯨꯗꯤ ꯅꯨꯡꯁꯤꯗꯗꯅ ꯑꯩꯅ ꯀꯔꯤꯅꯣ ꯁꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯦ ꯁꯥꯔꯤꯁꯦ ꯃꯥꯅ ꯊꯕꯛꯁꯨ ꯁꯨꯗꯕꯗ ꯑꯩꯅ ꯂꯣꯏ ꯍꯣꯠꯅꯔꯒ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣꯅꯦ ꯑꯩꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯅ ꯇꯧꯕꯅꯤ ꯍꯦꯛꯇ
ไม่เอาbữa khi anh ngang đầu đấy à cho anh là ngang đầu nó nghe nó chạy xuống nó rồi xin ba đâu còn nó tím cái này đấy tôi nè nên xin ba đây tôi mình tôi mình hoa cũng không có chạy bây giờ coi chan vàng tàu xe rồi thì mà ai chan ba là phần háo cầm mày ผักคัดปักขันใจเนี่ยก็ใจเนี่ยลานละ lan ra này coi lan lan nó thùng lan nó chặt chặt rồi thùng nó không có lan này bạc các bạn chạy มาจะงานแบบนี้พมุงจะชานาดุ้มเลยบ่ดอกอาจจะมาโอ้ยเยี่ยมไม่มาคุตมาไม่มาคุตมา cứ từ từng tung từ bằng tung nó từ bằng được rồi hào nó so với chú giảm hào đi nga thằng chú hào đấy đi chào cha bây giờ tập ấy chào cha bây giờ này thì นะจริงเธอไปเลยไหม các con chào bác mình thấy thế gì มึงแบงกับตัวดิมึงแบงกับตัวดิเหมือนมันนะพาสต้ามีมึงแบงจ้างก็จ้างอะไรดี ta bây giờ gì mình ra này vậy mình cắm nhiều đấy mình có hàng được น้ำคือสปอร์ตกับพาสต้าได้เลยมันต้องเหนือต่อด้วยกันไปถึงดาว ya mình si video này nó bị cái channel sẽ like share subscribe cho video mình chỉ ai là xin thưa cái không là cái dầm sao thôi mà nó sao rồi sao mà tập đi sao vậy อย่างไอ้เนี่ยกับพวกมันมาคุยกันจ้ะจริงๆก็น่ามาชักตัวเนี่ยem chẳng nhưng mà còn nói là cha phải nhé bây giờ mà ra cha đi ta là gì mà đúng không đang đi để sẵn như thằng này mà đúng cha này cha về gì mà mình nghĩ ai mà còn một vàng cái dạng đi một vàng cái thằng này được gọi mà first time cũng tạo lên Aduh, yang itu kalau memakai reaction lo yang betul deh, memakai begini itu, brand yang memakai reaction lo, kita juga mesti yang kan sangat piro kan lo, ada itu masih sebenarnya penyebaran gas selalu kan ya. Aduh, ayahnya sudah benar kok, ini tuh kayaknya kayak yang reaction itu apa matahari yang itu semua jadi soal makan sama pian ini kan dari kangen
ꯁꯤꯡꯖꯨꯁꯦ ꯅꯝꯁꯨꯞꯀꯤ ꯁꯤꯡꯖꯨꯅꯦꯕꯀꯣ ꯌꯥꯝ ꯍꯥꯎꯕ ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯁꯤ ꯂꯣꯏꯔꯦ ꯃꯊꯪ ꯀꯔꯤ ꯕ꯭ꯂꯣꯛ ꯁꯦꯝꯖꯔꯨꯒꯦ ꯀꯔꯤ ꯀꯃꯥꯏꯅ ꯁꯦꯝꯖꯔꯨꯒꯦ ꯑꯗꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ